Rita. Hey, ma'am. Stay for lap hole. Kaya to umal ko ay nasongyan. Sibo ay I don't come mo sana kang titi. Hi, ma'am. Ako yung humze, wang mo na dress din. Hanbi, yanbi, atombi. Ay, di sabihin ne. Ma'am, ang tutulog dreaming tila. Ayaw na lang. Kaya ito da. Ibani says daw kaya. Sana po daw ko. Ay, nangahack ka dyan din. Wala, ay negro mali. Sibo nga negro mali. So, yan. Yabi ako. Sakit Ay, dali mo ni. Naipolay didi. Hi, ma'am. Kasi ako yung live sale. Ako yung kasi live ito sale. Uy, ka na rin na ba yung program yung aktin ah. Grabe yung birthday. Ay, yun. Yung may ikaw ulag tira nang buyang. Udi si DS da. Oo. Yung si Budi da hindi. Tang. Hello. Ako yung kakamasing kong di mo na. Mangong di mo, medyo malas mo makakakrisya kang ba. Masinong si Bega na ti. Ako yung katarama na ako sa. Ma'am, ay di ka na pa. Eh, may di masagi ni. Waro biro. May kaisin siya. Hi, ma'am. Kay dumi-dumi yung naisibo. Saksarbo. Kay daw yun nang masaksarbo. So, ay, wari diyang mapal. Saksarbo din ang ba? Hotin. Mayam kay dong nari kay siya sa Lingjen biro. Dayon. Saksarbo din ang ba? 나 그런 것도 또 쓴 거잖아. Mai de tian ba je hai ba adu phal da mai ta ba 나 아무튼 티안 게 라이에 동판만 했으면 나만이 내 간디. Misi dia mu binne hai amu pi. 야는 내 이거 sak sumo mo ani 간지. ai ai ao ri e 미마 코리 용 보이네. 너무 잘해. kau ri phal da lagi Kame na mu. kai no ne 마이 근데 진짜 잘하는데 나도 안 돼. serem tu 라면보다 이게 심이 안 되냐고. 마이 시 클립스는 제일 다야 보고. kai no tumi tumi ni jo kai da 그래서 no 미니니 보면 더 얘기 감린 담도 삐약대 ni 거. pu ma to ni ba bi sa li yang ba kang 그 비하도 막 따라 공부인데. ngasi sibu kai dan ta na ge Masi do. mi yang kai hun do yang mi sor hon de bi yang Mas mai tau bane me. 뭐야 그시 봇 가라 가라 다다 너르게. Bol ka ngam da. Mi kusi ni. Na tau ra. Nang kai da ba ina. 뭐 다다 너르 브로. hai ai la ta mi ne kai ne 나미네. 아 엘라 다르미니 시와이. e ama di lai Lab to nung ti ka. Come, la tu nung ti thar nung ti yang biro nung ti thar ke. Sungi bi ha te. 여러분들 뭐제 Chak ti sa bo. Chare chare. Arjun lai sham. Adu la chamoy ma sa chare chare. Ma sara hen bane sara hen bi. 나때 싸지 할게. Ma sara hen bi. Naming sara hen bi ko we. 하기답니다. 뭐야 싸싸싸지 하네. 이게 하다 봐. 이제 싸로에. 싸로. Ai jing si makha de lei aduna ai mai si ba e. Ho. 호농담바 거리노 Sira isa so we do. Ai no. Ai khang bro santen massaging. Oh khang e. Siroy na ton. Ani Siroy ani na mo ton. ram ni. dani ni kamay daw ba? Ah, pa ne mana ha, hindi mana mami sa asa sin. Kamay daw ba? Wari ba tayo daw ba? Char po. Isay ba zay? Karam ba isay no? Ay nasa kibi sa 호농담바. Okay. Kasama ni masagi dun pa ko naman. Butter sandri ba nga? Dani ni si di. Mana yang di na kang pirame. Water sandri. Thank you lab ting biro ba pum na mo po thank you welcome pum na mo thank you. Kasi lab to sang pirame ba itin na si bu thank you
thank you น น้ งสุดเรสมได้ใส่นี่ไก่นะนงสุบกิตมักแต่ที่นงเล็บใช่ยังชักกัน ไอ้กบเคยเนี่ยนี่ใช่ใช่ป่ะ นงเล็บปังใบใช่ชัก ก็ กัน ดีเซ็งก็จะแกแต่เด็กมาสิ่งที่เงินเด้อให้กระเบสูมาสิ่ง โดยหุ่มจีดีว้าวสายเฮ thank you ว้าวสไตล์ไง เอามุกตะกานก่อนเลย นกลูนูมีนกโต อันโตปะกานาดา ยิงลู ยิง นู ดูยิงดูโตปะกานาดา เงาคีนี่มาโคสวยกุมนานังอนดา Saru nuwari do atto pakanada. Oh oh ลาเบียงบีบปุ่มนะมักซักซาโบ oh 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 oh. ใส่สิ่งนี้โปรแกรมกันไหมกันไหมตรงนี้ดี Taru no meses do atto pakanada. Tazla u meses. Tatte sorry. Tazla u commando ai koi gilada. ไปให้หน่อยน้อยเด็กที่เราเรามีงานเลยเฮ้ยเขาซิกอีรังเขาเรียนที่ได้ เรา น้อย เราไว้ในปีสิงสี Lawai ni ไก่ pi. นอ Lawai le ba. ล่าสุดเลยบ้ามันนุ่งสีดาไก่กี่ไลฟ์อย่าง ไอ้ก็ชิสาระเห็นเลยนักเห็นบรานักเห็นบรอ ไปน้อง อีกการกัน Ai cái năm hai cái. พี่น้องน้อยเอา Chi mà đang thì quay channel. อันน้องบอกอน Chậm mà đi. คุยถึงประมาณ คุยดีเอ Khôi gì ซา cái ดี đồ สัก mà. ซาดีเอ Mình nấu nó hôm. อันน้องบอกมาคุยถูกประมาณ Cái này anh nấu bộ ăn đã hay sẽ cái nó không gì này. คุยบินน้องในไงมัน What is binau? บินนอนมาคุยถึง Asigi RW creation have not to my sa. ไก่ลำได้น้อยเลยสาบีอุจจา ไอ้สาระเห็นเลยนะมาเห็นแบบเอาสา แบลนจินะ มีกี่ทั้งมวยเลยบอกว่าเลยนะอุบคังวันนั้นเต้สเปงสเปงอะไร Ai là khăn mà khăn, đang là khăn ngôi, đang là khăn mà khăn, ai là khăn luôn. Khăn à bà. ดูนะ Controlตัวก็วางเอาอันนี้เนี่ยพวกอ่างกันคำละเราไว้ค่อยเล่นมีอินพันไว้เล่นมีคำละซ่าน่ะท้าอินพันตักเชื่อกันมีไหนอ่ะหรือไม่มีอินพัน ชา ซ่า ตัวน้อย ยายแซม unsubscribe ตัวเกหน่วยดีไอ้กี่ subscriber ก็ให้ละโบยาวเดไม่ subscriber โบยาวเดหน่วยดีข้างกระบะอีร่างซิงแล้วก็โต้ โหฮังเซรีบอยกองสิคุยจะดริบกินใน subscriber อยู่ในมุกปีรักกันเนาะ คุยจะจีบดูก็สักพักจะโบจ้าท็อปจนอะไรวะน้องชี้เนี่ยดูปาร์ตี้เลยสักครั้งเดียว MS Creation ไอ้เด็กขังอยู่ขั้นรีบว่าขั้นจะบ้า As kami na net imang mga ang sa putin dahil sa una wang nga sa tayong di mo. ต้องรู้อะไรจริงๆสมัยไฮไปด้วยชุกุมบัจจุบันคิดมาเห็นนะ Nangi rule makada sa kada banate koy di my left my rule kang bra. ทำ Koy สาย di ปั๊ม ne isa di rule la mata chicha ba. Sina kay ano kay lam ne no. ไปสถาปี สีมาตุ้งตาอยู่ปวดตัวยาวจังมันจะให้เรามาทักส์ Nang pudre ko. Maka wali siya na pero kang ne da yadum na ida. ให้มิดปูไหน เงาบุรุษมีทอยติ้ง Sai dum sa to ke da do ready. Kay siya sai โอ้ ma de. เลยสาบีปูไปเงาเรดี Pari imom shamong panggan basa. นาปารี Dam kham bi mai hore. Jak lag le mai ri se. Lau ไป na. เนาะมันข้าแต่พามีบานังกี มิจิโดพี่น้องก็จะจอดไอ้คุย มาซากินี่ไปหาน้องมาเลย direct แต่ว่าให้เนอร์ดีอัสซันเทลองค์ว่าไอ้เนาะ วันนี้สินะสะทุกทีเจน Chọc thục chơi. Hi hello Nang soi rồi hey. บอกว่า มันยามน้อยพี่เลยสาบีงานเป็นนี่สิ มุดยามที่นุ่งไงเลย Phần đầu ว่า à. กี่ว่าพวกไอ้เนาะ กับสะเลAi này hèn nhảm chỉ là một ngày thời gian thì còn phải ham nó khăn đòn để lên ở đâu bu ai นก đòn ลู để lên นู một thuộc มี ra để น hết ก rắc. ดาวเลยแบบว่าซุ่มมีประมาณแต่อุตตนาบูเลยแล้วก็มีสเตอร์ Cho nên khá ra thuộc bị này. มองเขาGood night Good night Good night cậu sao lại. สู้ไปเนาะ Su.
ꯁꯤꯡꯒꯜ ꯀꯔꯝꯕꯅꯣ ꯅꯣꯏ ꯑꯍꯨꯝꯁꯤꯗ ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯕ ꯑꯣ ꯁꯤꯗꯣꯏ ꯁꯥꯔꯁꯤ ꯂꯥꯏꯚ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯀꯅꯤ ꯂꯥꯏꯚꯇ ꯑꯣꯏꯅ ꯇꯧꯔꯁꯦ ꯇꯧꯔꯁꯤꯀꯣ ꯅꯨꯡꯇꯤꯒꯤ ꯊꯥꯔꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕꯤꯔꯛꯑꯣ ꯏꯁꯩ ꯑꯃ ꯁꯛꯁꯤꯔꯣ ꯑꯝꯇ ꯀꯩ ꯌꯦꯡꯒꯦ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯩ ꯊꯥꯗꯦ ꯑꯃ ꯊꯥꯎ ꯅꯪꯒꯦ ꯊꯥꯕ ꯇꯜꯂꯦ ꯅꯪ ꯌꯦꯡꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯌꯦꯡꯒꯦ ꯌꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯁꯩ ꯁꯛꯂꯛꯀꯦꯀꯣ ꯃꯤꯡ ꯃꯊꯪ ꯑꯝꯇ ꯍꯥꯏꯊꯁꯤꯗꯅ ꯑꯣꯀꯦ ꯑꯩꯒꯤꯅ ꯂꯤꯡꯖꯦꯟ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯑꯩꯒꯤꯅ ꯍꯣꯅꯤꯁꯀꯔꯅꯤ ꯇꯨꯝꯅꯤꯡꯉꯦ ꯅꯣꯏ ꯋꯥꯔꯤ ꯇꯥꯕ ꯕꯦꯂꯦꯟꯁꯤꯅ ꯎꯏꯕꯗ ꯁꯤꯔꯅꯤ ꯅꯣꯡꯃꯇꯁꯨ ꯂꯥꯏꯚ ꯊꯥꯕ ꯅꯨꯃꯤꯠ ꯑꯝꯇꯁꯨ ꯇꯦꯛꯈꯠꯂꯦ ꯌꯥꯝ ꯋꯥꯏꯕ ꯉꯁꯤ ꯌꯥꯝ ꯊꯤꯅ ꯋꯥꯈ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯨꯅ ꯏꯁꯩ ꯁꯛꯁꯤꯀꯣ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯅꯪꯅ ꯃꯤꯠꯆꯤ ꯀꯂꯛꯀꯗꯣ ꯑꯩꯒꯤꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯥ ꯑꯩꯉꯣꯟꯗꯅ ꯃꯕꯥꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯦ You are beautiful, thank you. ꯏꯁꯩꯁꯦ ꯑꯁꯨꯝꯅ ꯁꯛꯀꯅꯤ ꯑꯩꯅ ꯑꯩ ꯀꯔꯤ ꯏꯁꯩ ꯁꯛꯎꯒꯦ ꯂꯥꯛꯂꯤꯕꯁꯤꯡ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯁꯛꯍꯟꯅꯤꯡꯕ ꯏꯁꯩꯗꯣ ꯀꯔꯤ ꯏꯁꯩ ꯁꯛꯎꯒꯦ in the middle Cây ꯍꯣꯠꯅꯔꯤꯒꯦ ꯂꯥꯏꯔꯤꯛ tamibo ꯀꯣꯂꯦꯖ ꯇꯝꯕꯁꯨ ꯇꯝꯃꯤ ꯇꯝꯗꯕꯁꯨ ꯇꯣꯛꯑꯦ ꯀꯣꯂꯦꯖꯁꯨ ꯇꯝꯃꯤ ꯇꯝꯗꯕꯁꯨ ꯌꯥꯎꯔꯦ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯎꯔꯦ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯂꯩꯈꯠꯄꯗ ꯑꯝꯇ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯦ ꯁꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯌꯦꯡꯉꯅꯤ ꯈꯪꯉꯦ ꯀꯥꯏꯔꯦ ꯍꯥꯏ ꯑꯩ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯁꯨꯔꯦꯁ ꯍꯥꯞꯐꯝ ꯈꯪꯕ꯭ꯔꯅꯦ ꯅꯣꯏ ꯑꯍꯨꯝꯁꯦ ꯏꯁꯩ ꯀꯅꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯍꯩꯒꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝ ꯏꯍꯦꯟ ꯍꯦꯜꯂꯦ ꯋꯥꯎ ꯅꯥꯏꯁ ꯁꯣꯡ ꯀꯃꯤꯟꯗꯗꯤ ꯏꯁꯩ ꯏꯕꯤꯔꯛꯇꯦꯀꯣ ꯑꯍꯥꯟ ꯄꯤꯁꯨꯝꯖꯪ ꯆꯣꯡꯊꯣꯛꯑꯒ ꯅꯥꯟꯅ ꯂꯩꯇ꯭ꯔꯣ ꯈ꯭ꯋꯥꯏ ꯍꯩꯕꯗꯣ ꯏꯁꯩ ꯑꯝꯇ ꯁꯛꯊꯔꯛꯑꯣ ꯍꯣꯔꯤ ꯁꯛꯊꯔꯛꯑꯣ ꯅꯣꯡ ꯂꯤꯛꯅ ꯈꯪꯕꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯔꯤꯚꯔꯁꯤꯡꯅ ꯀꯔꯝꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯥꯏꯕꯁꯨ ꯃꯣꯏꯅ ꯈꯪꯕꯤꯗꯦ ꯚꯤꯌꯔꯁꯤꯡꯅ ꯀꯔꯤ ꯏꯁꯩ ꯁꯛꯂꯨꯒꯦ ꯃꯥꯡꯗ ꯐꯝꯂꯤꯕ ꯇꯥꯃꯣ ꯈꯣꯏ ꯑꯋꯥꯕ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯝꯇ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯨꯞꯇꯨꯅ ꯅꯤꯡꯇꯝꯕꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ ꯃꯥꯡꯗ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤ ꯐꯗꯦ ꯋꯥꯗꯅꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔꯥ ꯍꯨꯃꯥꯡ ꯃꯅꯝ ꯑꯁꯦꯡꯕ ꯁꯥꯒ ꯆꯣꯡꯊꯣꯔꯛꯑꯅꯤ ꯆꯣꯡꯊꯣꯔꯛꯑꯣ ꯑꯗꯨ ꯌꯦꯡꯒꯦ ꯑꯣ ꯅꯪꯅ ꯀꯩ ꯍꯥꯏꯅ ꯀꯦꯗꯣ ꯊꯥꯡꯒꯣꯜ ꯑꯗꯨ ꯃꯌꯥ ꯊꯥꯡꯂꯣ ꯊꯧꯅ ꯅꯣꯏꯒꯤ ꯏꯁꯩ ꯇꯥꯕꯁꯤꯗꯤ ꯊꯃꯣꯏꯒꯁꯦ ꯂꯣꯏ ꯀꯥꯏꯔꯤ ꯊꯃꯣꯏ ꯀꯥꯏ ꯀꯃꯥꯏꯅ ꯊꯃꯣꯏ ꯀꯥꯏꯍꯧꯔꯦ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤꯅ ꯀꯥꯏꯗꯕ ꯑꯃ ꯁꯛ ꯇꯥꯕꯅꯤꯅꯀꯣ ꯀꯩꯁꯦ ꯀꯣꯏꯒꯦ ꯀꯣꯏꯖꯧ ꯈꯨꯗꯣꯜ ꯄꯤꯒꯦ ꯄꯤꯖꯧ ꯑꯎꯕ ꯄꯥꯝꯒꯦ ꯄꯥꯝꯖꯧ ꯊꯛꯅꯤꯡꯉ ꯊꯛꯆꯧ ꯉꯥꯎꯅꯤꯡꯉ ꯉꯥꯎꯖꯧ ꯂꯥꯡꯅꯤꯡꯉ ꯑꯩ ꯂꯥꯡꯖꯧ ꯀꯣꯏꯅꯤꯡꯉ ꯊꯃꯣꯏꯁꯦ ꯀꯣꯏꯖꯧ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯝꯂꯥꯕꯤ ꯀꯅꯥꯗ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯑꯣꯏꯔꯦ ꯅꯣꯏ ꯏꯁꯩ ꯇꯥꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝ ꯌꯦꯡꯅꯤꯡꯉꯤ ꯃꯤꯀꯨꯞ ꯅꯠꯇ꯭ꯔꯒ ꯈꯨꯗꯤꯡ ꯁꯣꯔꯤ ꯅꯪꯕꯨ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯂꯥꯞꯊꯣꯛꯇꯨꯅ ꯁꯛꯂꯛꯑꯣ ꯆꯠꯍꯟꯅꯤꯡꯗꯦ ꯏꯅꯥꯛꯇꯒꯤ ꯇꯥꯝꯅ ꯐꯣꯡꯗꯣꯛꯄꯁꯨ ꯀꯩꯅꯣ ꯆꯤꯇ꯭ꯔꯒ ꯁꯣꯔꯤꯒꯒꯤ ꯏꯁꯩ ꯍꯥꯏꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝ ꯑꯁꯤ ꯏꯁꯩꯁꯤꯅ ꯑꯩ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕ ꯄꯛꯇꯦ ꯁꯛꯇꯝ ꯇꯥꯡꯅ ꯐꯪꯕ
ꯇꯟꯖꯥꯗ ꯍꯥꯏꯔꯛꯀꯥꯟꯗ ꯄꯔꯈꯥ ꯇꯧꯁꯤ ꯄꯔꯈꯥ ꯂꯩ ꯃꯨꯖꯦ ꯇꯛꯄꯁꯤ ꯐꯔꯥ ꯎꯇꯛ ꯈꯖꯔꯥꯎꯠ ꯈꯪꯗꯦꯗ 이세이지 ꯍꯩꯇꯦ ꯈꯨꯗꯤꯡ 우닝ꯕ ꯁꯛꯇꯝ 하브라 미국 구린 양릉 부셔점 탱가 펑가노 ngân hân 와리도 나오네 사랑 ai chỉ để hoàn lần 탱가 펑가노 ngân ngân 한카로 와리도 나오나 사랑하고 너의 홍기 브랜드 요라지 पैसा 시드니의 브랜드 요라지 पैसा 그냥 시드니의 가이기로 함으로 아유 뭐 돌아가니까 맨 빨아가 빨가는 사람들 분산기 아이씨 아 땡겨 땡겨 hoa dẻo cao con nào mà nó sẽ phân giải cái ông quả nơi ông đi 너의 비코 anh buồn nung si hai rầm khô chợt nhìn bờ đi nè tê tay mình sẽ trả đỡ bờ ghi nung shiru 까리 너 말을 좋아하는데 게임을 안 해서 저는 깜짝 놀라 cái nữa cả trái vậy con đi 그린 잉부스 lại gì với sinh đời 근데 막 aku 이제 dolan 그러니까 이스티아 꿈도 이스티아는 뭐야 그 이스티아는 xe đần liếp vào thà đấy Dudy sumaya sa patay मैं thằng bị năng coi nè bây giờ trek bây giờ thằng mà ay không tin thằng 왜 아니 경기는 à cái nơi hôm giờ ra cái này isa sa cái ai đi sa sa anh này anh này đi chắp phải yêu rồi ai này thứ thứ đi chắp I'm stronger căng stronger strong sao mà đi căng ngày này được rồi gần anh tôi bị chú gần Mila rồi bị đó anh tôi bị xem sắc xin vào lâu hay cái lâu Lingjen ang number pira o tụi mày hai nó hai đêm bởi rất desperate ako gi nào năng tụi mày Facebook best live này neikhaibiteam gi aduda follow taro aduga start Mrs. Sky phải xin được makeup coding yang besar mà nó kèm là nó Mrs. Sky nó là gì vậy nangi 왜 맨날 뒤에 đâu này cái này người sai cái đó lãng phí đó ai thấy ngay cái gì vậy hai mẹ thấy đấy là thấy ngay gì yeah money thôi mày không mà bằng gì mày phụ qua bạn mà nè bằng con hai mày được không gì anh đâu mà sao chỉ bạn người ai đây được đó. tum mà nè bà mày được không bằng Chân ông sẽ 이선 점 짜나 있잖아 눕시고 있잖아 homse thank you cái hai nó ta hold đi neikhaibiteam gi Facebook page lại bên đây đã photo xin ra mo mi mà biết thình đi con đang có gì maka comment đi ai yao ri samain tu ni mayam samain tu ta nam ta nô lực u nô kan nam ta no la u mo nuôi Chào ông mà mà nó. mana để đi qua tu con tôi người ăn cái gì đi mà để đi one pero no lo diré đi 1 2 3 bored 이곳에 입어야 보아리 오름라바 I everybody sorry phải rồi cái nào install tốt sẵn mấy cái này phải lo tâm rồi
ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅ ꯁꯨ ꯅꯝꯊꯥꯛꯅꯤ 이마기 이붕고 타와이기 마니 제 이름세 아비마 눈시바니 ꯑꯩ ꯁ꯭ꯇꯥꯏꯜ ꯈꯔ ꯄꯥꯝꯖꯕ ꯑꯗꯨꯗꯨꯅꯅꯤ 사나 토이토이 비니나 마마나 홈홈 ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯔꯛꯀꯦ ꯁꯨꯃꯥꯏꯅ ꯀꯩ ꯏꯁꯩ ꯁꯛꯎꯒꯦ dumba jale 저 살아오라 dumba jale dumba jale ꯑꯃ ꯊꯥꯏꯅꯒꯤ ꯑꯉꯥꯡ ꯑꯣꯏꯔꯒꯤ ꯐꯣꯟ ꯄꯤꯛꯇ꯭ꯔꯨꯗꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯃ ꯂꯩꯔꯛꯑꯅꯤ ꯆꯤꯔꯨ dumba jale ꯇꯧꯋꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤ ꯑꯩ ꯌꯥꯝ ꯄꯥꯏꯔꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤ ꯑꯩꯒꯤ ꯑꯗꯨ ꯐꯣꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯏꯖꯕ ꯐꯣꯟ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯩꯗꯤ ꯀꯔꯤꯅ ꯄꯥꯏ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯎ ꯃꯀꯛꯅ ꯐꯣꯟ ꯃꯥꯟꯕꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯖꯕ ꯐꯣꯟꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯐꯣꯟ ꯄꯥꯏꯔꯛꯑꯦꯕꯀꯣ ꯃꯇꯝꯗꯣ ꯑꯩ ꯀ꯭ꯂꯥꯁ 3 4 ꯁꯨꯃꯥꯏꯅ ꯀꯥꯔꯝꯕꯅꯤ ꯑꯗꯨꯗ ꯄꯥꯏꯖꯔꯛꯄꯅꯤ ꯐꯣꯟꯁꯦ ꯆꯤꯔꯨ dumba jale ꯍꯦꯔꯣ dumba jale ꯇꯧꯕ ꯏꯁꯩꯗꯨꯅꯦꯕ ꯑꯗꯨ ꯐꯣꯟꯗꯣ ꯄꯥꯏꯔꯦ ꯃꯊꯪꯗ ꯆꯣꯡꯒꯥꯡ ꯑꯃ ꯄꯥꯏꯔꯦ ꯑꯩꯁꯨ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯥꯏꯗ ꯑꯩ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯔꯦ ꯍꯥꯏꯗꯤ ꯁꯟꯁꯥꯔꯒ ꯆꯠꯄꯒ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯛ ꯆꯥꯕ꯭ꯔꯣ ꯎꯄꯥꯛ ꯑꯃꯅ ꯁꯥꯏ ꯑꯩꯒꯤ ꯐꯣꯟꯁꯦ ꯁꯨꯛ ꯁꯥꯡꯉꯤ ꯑꯗꯨꯗꯨꯒ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯗꯤ ꯈꯤꯇꯪ ꯆꯥꯎꯔꯛꯄꯒ ꯀꯥꯕꯛ ꯁꯟꯁꯥꯕ ꯍꯩꯔꯛꯄꯗꯒꯤ ꯐꯣꯟ ꯄꯥꯏꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯐꯣꯟꯗꯣ ꯎꯀꯛ ꯑꯃꯅ ꯑꯗꯨꯝ ꯇꯧꯔꯒ ꯎꯀꯛ ꯁꯨꯛꯁꯥꯡꯕꯤ ꯑꯃꯈꯛ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯥ ꯃꯇꯝ ꯁꯥꯡꯅ ꯎꯀꯛ ꯄꯥꯏꯔꯝꯕꯅꯦ ꯑꯗꯣ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯤ ꯈꯣꯡꯌꯥꯁꯦ ꯃꯩ ꯍꯧꯒꯩ ꯁꯥꯔꯛꯏꯅꯤꯅꯦ ꯀꯥꯂꯦꯟ ꯑꯣꯏꯕꯒꯤꯅ ꯋꯥꯔꯤ ꯃꯌꯥꯝ ꯅꯣꯏꯔꯣꯝꯗꯗꯤ ꯅꯣꯡ ꯇꯥꯗꯣꯏ ꯇꯧꯅꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯔꯤꯠ ꯁꯥꯎꯔ ꯔꯨꯠ ꯄꯦꯕꯝ ꯀꯩꯅꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯋꯥꯏꯁꯦ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯊꯤ ꯁꯥꯎꯔꯦ ꯀꯩꯅꯣ ꯍꯦ ꯃꯥꯔꯀꯦꯇꯤꯡ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯨ ꯊꯥꯒꯠꯂꯛꯑꯣ ꯌꯦꯡꯅꯁꯦ ꯍꯣꯏ ꯊꯥꯒꯠꯂꯛꯑꯒꯦ ꯃꯥꯔꯀꯦꯠꯇ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯟꯗꯦꯗꯀꯤ ꯑꯣꯏꯕ ꯐꯣꯟ ꯑꯗꯨꯒꯨꯝꯕ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯎꯍꯧꯔꯤꯅꯣ ꯎꯀꯛꯀꯤ ꯅꯝꯕꯔ ꯂꯧꯒꯦ ꯌꯥꯒꯗ꯭ꯔꯥ ꯎꯀꯛꯀꯤ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯎꯀꯛꯇꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯤꯡ ꯊꯥꯗꯣꯛꯑꯝꯃꯦ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯎꯄꯥꯛ ꯑꯃ ꯂꯩꯒꯦ ꯇꯧꯔꯤ ꯂꯩꯔꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯖꯔꯛꯑꯒꯦ ꯃꯌꯥꯝ ꯎꯄꯥꯛꯇꯨꯒꯤ ꯃꯃꯤꯡꯗꯨ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯌꯥꯎꯔꯤ ꯃꯈꯥꯗ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯅꯍꯥꯟꯒꯤ ꯊꯨꯝꯌꯥꯛꯄꯤ ꯃꯃꯜ ꯉꯥꯡꯅꯕꯩꯗꯣ ꯃꯥꯜꯂꯦ ꯊꯨꯝꯌꯥꯛꯄꯤ ꯃꯃꯜ ꯉꯥꯡꯅꯕꯗꯣ ꯃꯥꯜꯂꯣ ꯑꯗꯣ ꯃꯊꯪ ꯂꯩꯕ ꯂꯥꯛꯄꯗꯗꯤꯀꯣ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅꯦꯍꯦ ꯕ꯭ꯂꯦꯛ ꯂꯤꯠꯂꯤꯁꯦ ꯃꯁꯥꯒꯤꯅꯤ ꯈꯨꯅꯣꯛꯇꯤꯒꯗꯤ ꯑꯩꯅ ꯅꯣꯡꯔꯗꯤ ꯅꯣꯏ ꯑꯩꯅ ꯅꯣꯛꯄ ꯕ꯭ꯔꯦꯛ ꯍꯥꯞꯄꯁꯤꯗ ꯅꯣꯏ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯥꯅꯦ ꯌꯥꯝ ꯀꯨꯏꯅ ꯈꯟꯕꯗꯨ ꯍꯣꯅꯤ ꯌꯥꯝ ꯀꯨꯏꯅ ꯈꯟꯕꯗꯨꯅꯦ ꯀꯔꯤꯕ ꯃꯊꯪꯗꯒꯤꯗꯤꯅꯦꯀꯣ ꯊꯨꯝꯌꯥꯛꯄꯤꯗꯣ ꯀꯩꯅꯣ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯂꯧꯔꯒ ꯄꯋꯥꯒꯤ ꯃꯃꯜ ꯂꯧꯍꯧꯒꯗꯕꯀꯣ ꯅꯍꯥꯟꯅ ꯄꯋꯥꯒꯤ ꯃꯃꯜꯗꯣ ꯄꯤꯔꯒ ꯄꯋꯥ ꯍꯦꯟꯕ ꯑꯃ ꯂꯧꯕꯅꯤꯗꯅ ꯃꯊꯪꯗꯅ ꯀꯤꯂꯣ ꯃꯈꯥꯏꯒꯤ ꯊꯦꯡꯛ ꯌꯨ ꯊꯨꯝꯌꯥꯛꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯌꯥꯝꯕꯕꯨ ꯂꯥꯏꯚ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯊꯨꯝꯌꯥꯛꯄꯤꯒꯤ ꯅꯕꯥꯅꯤ ꯃꯁꯦ ꯑꯩ ꯂꯣꯏ ꯄꯣꯛꯄ ꯍꯥꯏꯕ꯭ꯔꯥ ꯀꯩꯔꯝꯗꯩꯅꯣ ꯑꯍꯨꯝꯁꯦ ꯎꯆꯨ ꯍꯌꯦꯜ ꯀꯔꯤ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯃ ꯅꯣꯟ ꯉꯥꯡꯅꯕꯗꯨꯗ ꯑꯩꯈꯣꯏꯅ ꯅꯝꯕ ꯅꯨꯡꯁꯤꯒꯤ ꯆꯦꯕꯥꯟ ꯈꯨꯗꯤꯡ ꯏꯔꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯍꯪꯂꯕ ꯑꯇꯤꯌꯥꯗ ꯋꯥꯈꯜꯒꯤ ꯇꯨꯔꯤ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯎꯆꯤ ꯋꯥ
이제 색마이징 마야기들로. ꯍꯣꯏ ꯃꯥꯅꯦ ꯁꯃꯥꯏꯁꯤꯒ ꯅꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯪꯅꯔꯒ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯅꯤꯗ ꯀꯩꯅꯣ ꯁꯦꯡꯕ ꯌꯥꯝ ꯋꯥꯠꯂꯦ ꯈꯤꯇꯪ ꯆꯦꯛ ꯇꯧꯕꯤꯌꯨ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯂꯩꯈꯠꯂꯦ ꯅꯦꯠ ꯌꯥꯗꯕꯩꯅꯦ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯍꯥꯏ ꯍꯜꯂꯣ ꯅꯦꯠꯇꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯑꯩ ꯌꯣꯝꯇꯪ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯪꯁꯨ ꯉꯥꯊꯔꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯉꯧꯊꯤ ꯆꯞꯄꯦ ꯑꯗꯨꯒ ꯍꯥꯠꯀꯗꯧꯔꯦ ꯑꯩ ꯑꯣꯅꯤꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯀꯔꯤ ꯆꯥꯁꯜꯂꯨꯔꯒꯦ ꯁꯤꯕ ꯌꯥꯗꯦ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯑꯩ ꯂꯥꯏꯛ ꯄꯥꯒꯦ ꯌꯥꯗꯕ ꯊꯪꯅ ꯑꯣꯜꯂꯦ Hi Lingjen hi ꯖꯥꯠ ꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯑꯣꯏꯗꯤ You guys are Marlestrom from smile story You guys are from ꯑꯩꯗꯤ ꯂꯤꯡꯖꯦꯟꯒꯤ ꯃꯣꯝꯄꯥꯛꯅꯤ This is my mopa ꯌꯥꯒꯂꯦ ꯀꯥꯔꯦꯗ ꯁꯤꯗꯤ Nushiri Chaiban I love you too Iri Aina love mga anina kanada I la omdaga 푸니에 박았다네 거기나 맞지 비로해 Laroi as ruhit pebam jo thok na wala no ai tara yangam ni basan from which country Manipur 어 인디아 하요 India kaino Pieces ma se kai de na siba Noi ahumbo kari maten jage aidi hawai thongba chai moidi khangde ꯑꯩꯗꯤ ꯆꯥꯗ꯭ꯔꯦ ai hawai thong ma chai ba ko as kainom tawai sas hawai do ninjang Nushib nangi satambo Urbadai ki sena 머거리 빨갛도록 Urbakudin 아이기 Bye 같은데 Bye 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 tumbacha bakhandana Ha ꯑꯩꯈꯣꯏ ꯏꯆꯦ ꯀꯩꯗꯧꯔꯕ Atombido Chiwada yam Yum pale Tale suti lakpada unaze ꯇꯧꯕꯅꯦ ꯑꯩ ꯃꯤꯠ Yumda oina kaurage Maujwala Antri thank ꯊꯥꯔꯕꯅꯦ you ꯑꯗꯣ ꯅꯪ ꯕꯔꯥ Beautiful ꯇꯤꯡꯉꯔꯣꯏ ꯕꯔꯥ ꯁꯦꯞ tree ꯇꯧꯔꯦ of ꯅꯪ you thank you ꯊꯥꯎꯗꯤ ꯁꯦꯞ ꯇꯧꯔꯕ so beautiful you are from brand welcome Hi hello ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯥꯟꯖꯥꯂ welcome to India kale malam gane 나마스테 크롬자리 ꯌꯥꯝ ꯍꯥꯏꯗꯥꯏ sinema se adagi se ꯈ꯭ꯋꯥꯡꯅꯥꯏꯅꯦ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯅꯦ ꯃꯌꯥꯝ ꯑꯗꯨꯒꯨꯝꯂꯕ khangbi bro mayam kaya ꯄꯥꯈꯣꯡ ꯆꯟꯅꯁꯤ ꯄꯥꯈꯣꯡ ꯑꯃ ꯆꯟꯒꯦ ꯉꯝꯂꯕꯗꯤ ꯐꯣꯡꯉꯨ ꯇꯔꯥꯏ ꯇꯔꯥꯏ ꯄꯟꯕ ꯌꯥꯗꯦ ꯌꯥꯏ ꯄꯟꯆꯥꯏ ꯑꯗꯨꯅꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯨꯝꯅꯁꯤ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ ꯅꯣꯡꯖꯨ ꯊꯥꯒꯤ ꯑꯍꯤꯡꯗ ꯁꯅꯥꯁꯣ Nice to meet you ꯁꯦꯔꯥ ꯔꯥꯁ ꯂꯩ ꯑꯍꯨꯝꯁꯨ ꯄꯤꯁꯟꯕꯤꯔꯛꯑꯦ thank you yeah ꯃꯥꯁꯤꯕꯨ ꯃꯌꯥꯡ ꯃꯆꯥ ꯑꯣꯏꯖꯥꯕ ꯁꯦꯔꯥ ꯔꯥꯁꯄꯨꯠ ꯍꯥꯏꯁꯤꯕꯨ ꯃꯥꯅꯦ ꯑꯩ ꯎꯆꯨꯋꯥ ꯍꯥꯏꯕꯗꯨꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯒꯤ ꯃꯤ ꯃꯥꯜꯂꯝꯕꯅꯦꯕ ꯂꯣꯟꯁꯨ ꯐꯥꯎꯅꯗꯕꯁꯤꯗ sinate ꯅꯠꯇ꯭ꯔꯒ ꯃꯥꯅꯦ ꯈꯪꯗꯦꯗ ꯅꯃꯁꯇꯦ ꯅꯨꯡꯉꯥꯏꯔꯁꯨ ꯋꯥꯕ ꯋꯥꯔꯁꯨ ꯋꯥꯕ ꯀꯅꯥꯅꯣ ꯋꯥꯔꯁꯨ ꯋꯥꯕ ꯀꯅꯥꯅꯣ ꯑꯩꯅꯦ ꯑꯩꯅꯦ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯁꯨ ꯋꯥꯕ ꯑꯩ ꯑꯗꯨꯝ ꯇꯧꯒꯜꯂꯦꯕ ꯑꯗꯨꯃꯥꯏꯅ warasу waba ꯃꯤ ꯈꯟꯗꯥꯔꯒ ꯊꯝꯖꯜꯂ ꯉꯁꯤ ꯃꯣꯏ ꯑꯅꯤꯗ ꯑꯩ ꯄꯣꯍꯜꯂꯦ ꯃꯣꯏ ꯑꯅꯤ ꯑꯩꯅ ꯄꯣꯕ ꯃꯊꯛ ꯀꯥꯔꯕ ꯑꯩ ꯃꯣꯝꯄꯥꯛ ꯑꯣꯏꯕꯗ ꯌꯥꯝ ꯋꯥꯔꯦ ꯁꯤꯗꯤ ꯅꯪ ꯉꯥꯏ
ꯚꯥꯏꯁꯤ ꯑꯩꯅ ꯑꯩ ꯉꯥꯡꯊꯣꯔꯛꯄꯗ ꯂꯥꯏꯚ ꯇꯧꯔꯒꯅꯤ ꯂꯥꯏꯚꯇ ꯁꯨꯝ ꯚꯥꯏꯁꯤ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯁꯤ ꯗꯥꯏꯂꯣꯛꯁꯦ ꯀꯣꯡ ꯀꯣꯡ ꯂꯥꯎꯔ ꯃꯥꯁꯨ ꯏꯁꯩ ꯅꯣꯡꯃꯗꯁꯨ ꯉꯪꯉꯦ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯃꯥꯗꯤ ꯀꯦꯃꯦꯔꯥꯗ ꯀꯥꯎꯟꯇ ꯆꯠꯂ ꯀꯥꯔ ꯆꯠꯈ꯭ꯔꯣ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ ꯉꯝꯂꯕꯗꯤ ꯈꯣꯡꯎꯞ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯑꯩꯁꯦ ꯑꯟꯁꯔ ꯐꯝꯕ ꯍꯥꯏꯔꯛꯑꯣ ꯑꯟꯁꯔꯗꯣ ꯑꯩ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯐꯁꯤꯒ ꯌꯥꯎꯔꯝꯃꯤꯌꯦ ꯍꯣꯅꯤ ꯌꯥꯎꯔꯝꯃꯤ ꯂꯤꯡꯖꯦꯜ ꯌꯥꯎꯔꯝꯃꯤ ꯂꯤꯡꯖꯦꯜ ꯑꯟꯁꯔ ꯅꯪꯅ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ ꯅꯪ ꯃꯐꯝꯁꯤꯗꯤꯕꯀꯣ ꯂꯤꯡꯖꯦꯜ ꯂꯤꯡꯖꯦꯜꯁꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯇꯨꯝꯕꯤ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯒꯤꯁꯤꯗꯤ ꯑꯩꯗꯤ 24 ꯑꯋꯥꯔ ꯂꯩꯕꯁꯤꯗ ꯑꯩ 35ꯇꯤ ꯇꯨꯝꯖꯔꯦ ꯑꯣ 35 ꯃꯤꯅꯠꯁ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯅꯤꯗ ꯑꯩꯗꯤ ꯄꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯋꯥꯔꯁꯨ ꯑꯣꯏꯔꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯂꯕ ꯂꯤꯡꯖꯦꯜꯁꯦ ꯌꯥꯝ ꯊꯤꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯃꯤꯅꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯁꯔꯥ ꯔꯥꯁꯄꯨ ꯏꯕꯥꯅꯤ ꯆꯠꯊꯣꯛꯑꯒ ꯂꯩꯇ ꯆꯠꯊꯣꯛꯑꯒ ꯂꯩꯕꯅ ꯐꯖꯗ꯭ꯔꯣ ꯐꯖꯩꯌꯦꯕꯀꯣ ꯅꯪꯀꯣ ꯈꯤꯇꯪꯒ ꯀꯩꯅꯣ ꯇꯧꯔꯝꯃꯒꯗꯤ ꯅꯪ ꯅꯍꯥꯟꯋꯥꯏ ꯑꯃ ꯌꯨꯝ ꯑꯃꯒꯤ ꯑꯍꯟꯒ ꯑꯇꯣꯟꯕꯒ ꯃꯥꯅꯤ ꯑꯩ ꯌꯥꯝ ꯇꯧ ꯑꯍꯟ ꯃꯥ ꯑꯇꯣꯝꯕ ꯌꯥꯝ ꯇꯧꯋꯤ ꯀꯩꯁꯤꯗꯤ ꯋꯥꯔꯤꯗꯣ ꯇꯧꯋꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯑꯩꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩꯅꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯑꯍꯟꯅꯦꯕ ꯑꯗꯨꯅꯦ ꯃꯥꯅ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤꯁꯦ ꯂꯥꯏꯚ ꯌꯦꯡꯕꯤꯕꯁꯤꯗ ꯌꯥꯏꯃ ꯌꯥꯎꯕ꯭ꯔꯣ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯥꯏꯃ ꯌꯥꯎꯕ꯭ꯔꯣ ꯃꯆꯤꯟ ꯃꯅꯥꯎꯗ ꯌꯥꯏꯃ ꯑꯣꯏꯕꯁꯦ ꯌꯥꯝ ꯁꯨꯅꯤꯡꯗꯕꯅꯤꯀꯣ 사랑해 링젠 유랑해 제 사나토이 링젠기 찜반 ꯀꯩꯅꯣꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕꯣ ꯀꯃꯥꯏ ꯂꯩꯅꯔꯤꯒꯦ ꯀꯃꯥꯏ ꯄꯥꯜꯂꯤꯒꯦ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯪꯕ ꯅꯨꯡꯉꯥꯏꯇꯕꯤꯗ ꯊꯕ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯒꯤ ꯀꯞꯇꯧꯒ ꯇꯜꯂꯦ ꯁꯛꯁꯤ ꯎꯕꯗ ꯀꯞꯄꯦꯅ ꯑꯃꯨꯛ ꯉꯥꯡꯉꯛꯇꯧ ꯃꯥꯜꯂꯦ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯅ ꯃꯇꯝꯁꯤꯒꯤ ꯀꯞꯄꯦꯅ ꯅꯨꯡꯁꯤꯕꯗ ꯌꯥꯎꯖꯅꯤꯡꯗꯦ ꯉꯥꯏꯍꯥꯛꯇꯤ ꯆꯝ ꯆꯝꯅ ꯍꯤꯡꯖꯒꯦ ꯄꯨꯟꯁꯤꯁꯦ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯆꯥꯒꯦ ꯑꯩꯒ ꯃꯥꯟꯅꯕ ꯃꯤꯅꯤꯒꯤꯅ There is no one as sweet and innocent as kaya hay na siya mit sofe tumara tum tum sa thal tumhara ni ay mit udit nagsalay kaya hay na siya tumsha तुमसे ko haya pyara ko hindi na ko tinga ako class at tamloy greba क्लास आए तब लोग मगाता रहे कभी हाल हो जो मित तानी अब तो उदिन हे नहीं है हाय वो man I don't know Hindi language relax girl maji war mani koi boल वो आ रहे ना रिलैक्स ना तो nung tabi ako na bro no idum nakalamda ko shone बहुत तार कोंगे सिने यात्रा बहुत ताखरे nung sidi बहुत बहुत nung na natre tari बहुत to tari nung di tadre बहुत ओइना ताबो कोइ ne nuai bro ngito mo ni sida ina sai ko try dio moai ki to sida bu yingbiri meze ai yam thagani saksin mai yin ꯁꯤ ꯃꯐꯝꯗꯗꯤ ꯑꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ खरा ताबा हौꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯇꯥꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯁꯨ ꯇꯥꯗꯣꯏ ꯃꯥꯜꯂꯦꯕꯀꯣ ꯅꯣꯡ ꯈꯣꯡꯕ ꯍꯧꯔꯦ ꯃꯊꯛꯇ ꯅꯨꯡꯁꯤꯗꯔ ꯋꯥꯈꯜ ꯆꯣꯏꯔꯕꯤꯁꯦ ꯑꯉꯥꯎꯕꯤꯁꯦ ꯎꯐꯨꯜ ꯇꯩꯔꯕꯤꯁꯦ ꯃꯥꯒꯤꯅꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯎꯈꯥ ꯋꯥꯈꯥꯗ ꯌꯨꯝ ꯑꯣꯏꯕꯤꯁꯦ
시더라 맺잖아. 누가 아니 안 봤어 제 뭐래 세가이르 피제 세빠도 Blur ang chat kaya kay gino. Ni nung ay dabagi ni nung mangba ta basta na re. Nung mangba se sina mara mo aga neste am nung ay tre dun ne waro wido. 아니 안 봐봐 이제 요새 세가이르 피제 세빠도 잡니 피니 오이 호도 빨림 반토 Live si di media me he. Say. 세 하우 Dolika kadang bang. kadang dolika kay lamday no dolika si kay lamday oy doy no hello bro si ko kasi tayo ba da haraw ba wow yang tuh wow Only. 그림 들레는 동이게도 Wangkai. 호랑 들어오게 Pwede lang na eh. 왕카이 거기 디 bahut lam na re Yung kalam na rin nate. 사랑해가 세구이 쿠텍 담두나 자구이 산 Hello, namaste. Namaste, Hello, Ji. namaste, Z. Live sa karami yung bitre. Nasidi yan pasay. Pasabani. Ni suka cepun sa kada cepap. Ngayon ne, tapos dito, pasabo yun. Sa udra nila. Sa udra dito, pasabo na. Kaya dog dari si buka bayi to dito. Kasi nung takira, amatawira. Tarado. 아이도 윤다 하늘에 나칼로 아이디 자주 자호들이 Diba, dili. Kuwaido. Nang gano'n to. Hoy, dito dala. 앞세 Kaya. I don't know Hindi language Nati we hagan mo daw we No I don't sleep anymore Kaya wari na yung chat. Wani ko rin. How Okay Ya làm lên là giờ mình ba Kaya hage Ba, doon kasi ba? Doon kaya na ka. Kaya ay naman ay, diba? Ay naman. Ay na mahabali Phone to. Ay na Doon mahadi yun, nung parang stay. Oo, na mahadi ba da phone to Ay, diba hindi. Sayang niya nga sa adugi oram nida. Nang doon na naman ka. Hello mahadi boy bira po Kanino nang na Nung gì Ít âm chu You Ba sleep. âm chu Các bạn tin không No. No Mà tung mà đang đi cô Nung gà Sabay đi na Ba ba? ba suka na đi cô Mahadi. Mahadi ba nang ay na sa mi ko Kananan ba Nang lies. You sleep I sleep My sleep Anh đâu lẽ Ay body guard niya ang lẽ Kaya ko yung binita lang mo man Ako ba kung sila natin karang Kanino No, dali sa lugar gara. Ani ama dudi ama buku yaw dre than ngai re. Hanya Aido aigi sebana thamo drive ro body ro me am duna security me an myo me ai moi da lau la Biki ji kha mo ni. Vicky la me am ai bye bye Lingjen Aga de tau ba. Mong si pibam sa ne waro we ade Hoi hoi. ai mo nge ga de ai sara Sao ba? Sara Oni sakre I mean go ro. Oh. Ai yo ro banin na. Ai thada ngai re tu ai ho jing nga si de karam te min go ro roi.
ꯑꯩ ꯊꯟꯗꯩ ꯃꯤꯡ ꯑꯣꯏꯅ ꯀꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯖꯦꯟ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯗꯨ ꯁꯟꯗ ꯐꯕ꯭ꯔꯥ ꯅꯪ ꯍꯣꯔꯦꯟ ꯃꯩ ꯃꯨꯠꯈꯤꯅꯦꯕ ꯑꯗ ꯐꯣꯟꯗꯣ ꯊꯥꯜꯍꯧꯗꯣꯏꯕ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯁꯨ ꯃꯤ ꯑꯅꯤ ꯈꯛꯇ ꯌꯦꯡꯕꯤꯗ꯭ꯔꯦ ꯉꯥꯏꯔꯦ ꯃꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯝꯇꯪꯗ Hi. Hello. Hi. Hello. ꯏꯁꯋꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯁꯄꯥ ꯀꯧꯏ ꯀꯔꯤ ꯈꯜꯂꯤꯒꯦ ꯁꯅꯥꯊꯣꯏ ꯀꯥꯞꯁꯤꯜꯂꯛꯑꯦ ꯀꯩꯅꯣ ꯀꯥꯞꯄꯤꯔ ꯅꯣꯏ ꯖꯤꯁꯨꯅ ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯇꯥꯔꯦ ꯃꯌꯥꯝ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯔ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯥꯏꯐ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯀꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯄꯨꯟꯅꯃꯤꯟꯅꯁꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯪꯗ ꯑꯩꯈꯣꯏ ꯂꯣꯏ ꯎꯕ ꯑꯣꯏꯔꯣ ꯒꯨꯗ ꯅꯥꯏꯠ